Manipur gi oina amata ngairaba government law college amo oiba LMS law college asi DM University ge makhada leira su university asi ge authority na yingsin bidaba asina college asi mutlagadra haiba ge achoba chingnaba pokle haina college asi ge student union ge general secretary Longjam Samson na phongdokrai college asi ge awatpa oza hapkadabani DMU ge thong condemn tawi fake promise pamde matik chadaba DMU ge authority sindu college yingsindaba yengsinba haibasi DMU gi mathongni haiba kholaw ga loinana college asige mahairoi singna college gate mamangda tholoktuna khungjang sangsang krai ngasi khungjang aduga mari leinana Longjam Samson na hai sahi kya gi mamangda college asige student union na college asige award apa sing yengsin binaba amadi waliba oza sing hapinaba DM University da demand tawduna lakpani adubo ngasi fawba DMU gi authority na tabiba leitri college asi mahiroi sing gi oza ki award pa staff ki award pa update oiba laire ki award pa kaya gi marakta mahi tamle asigumba award pa kaya asina college asi marai chai tharakadra haiba gi chingna ba pokle college asi gi waliba oza amadi staff ki laukiba post ki result hoje fawba haidoktriba asina manungda kari aron athup leibano haiba gi wahang amasu oire masida sunatana arapa mafamdagi college asida tamliba mahiroi singna thengnariba chathok sasin gi khudong chadaba asi koknaba hostel ama fawba thamdaba haibasi laibak thibani asigumba kaya asina LMS law college asi DMU ge constituent part ama oidrabra haiba gi jingnaba pokle hariba ultimatum sing asi thaba oina paikhataba taragati ahenba khongjang sangsilagani haina mahakna makha takhe matamda mamang union singna matamang gi oiba demand kya ama awar pa kya ngasi pau tan do lakli adubu aikhoi gi union su memorandum caption ga matung ultimatum October tha phau gi manung da action lokhat prekadam ni college ki awar pa ma di thabak thorom sing je mapung phana DMU authority na yangsan gadam ni wa phom thamkra phau da ngasi phau ba kai su tasan usin da business nong tang la ma kan hai be tang yangsan ma ka response tong ni hai ma ka kai go thabam ta pakhat ngasi phau tumil lagi ba ba se college ki mairo sing am di college ki aikhoi gi laibak thibani maram masina ngasi aikhoi changjali ba iho se college la riba college ki mapung oiba LMB coaching asida ngasi mak oza taru khaktana regular oza taru khaktana principal yauna duga guest lecture oza ahung khaktana oza ta kan ngasi yamna pen da ba sarta sinda oza ge awat pa mayok na ka ngasi ma laik tamjari ha tai maram masina sarkar ge amok sangai ra ba law college ha ba se ngasi mayai sai thara ka da ba mut ka da film lak la ba ha ba chingda ba aikhoi law college ki students sing da ngasi ba faure maram masina hari ba oza sing mawang matano logra bo ja sing amdi nan teaching staff sing logra phaw ngasi phaw haidok to leibai maram se karino makhoi gi kana phaw bo inter moi gi baiwa phaw bo loi ga kan ta haidok ka ngasi phaw haidok to lakli aduna maram oira kan da aikhoi gi chhatra sing gi damak ta khalla kan da kaugi ba staff sing oja sing haidok bidaba ba se ase aikhoi gi chhatra sing gi khan dra ni DMU authority ngasi haidok to maram kaino government da gi damak ta miang chang to maram kaino kari karam ba makhoi gi politics aron atup leiba na ha ba do wang hangjage